Based on Sister Activity and Dr. Y. Ashok Singh, Managing Director. Isay sing alubi, kawai happy kiba, isay may ibi kiba. Yang fazay, yang unique ko hana sumana po hindi mamangda thengna da bodo oi hindi kahani photo ka pada so yang faza bodo oi ho kom se lighting nung jing yang fazay do hai thi 11 MANIFA 2023 da lakita mayamna koi themna puthokjaba halaki setup ta laaga mayamna support tawbiba photocopyba yam thagatjaba phondokjari di kumai themse event planning agency ni asise special customization da specialize hoi jai koi gi service na party su tawjai wedding su tawjai corporate su tawjai any asomna pambiba customize tawba decor tawba yagani do koi gi page please visit tawbiyu adagi mayambu hanna hanna thagatjai